ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯧꯕꯥꯜ ꯅꯤꯡꯉꯣꯝꯕ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯃꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊ ꯁꯤꯡ ꯆꯍꯤ 96 ꯑꯄꯣꯛꯄ ꯏꯕꯣꯝꯆꯥꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥ ꯁꯥꯄꯝ ꯁꯣꯃꯣꯔꯖꯤꯠ ꯁꯤꯡꯅ ꯗꯕꯜ ꯕꯦꯔꯦꯜꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯀꯤꯗꯅꯤ ꯃꯄꯥꯗ ꯄꯥꯟꯗꯨꯅ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯅꯣꯔꯊ ꯑꯦꯑꯣꯁꯤꯗ ꯂꯩꯕ ꯔꯥꯖꯃꯍꯜ ꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯄꯗ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯄꯨꯂꯤꯁꯅ ꯐꯥꯔꯗꯨꯅ ꯀꯁꯇꯗꯤꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊ ꯁꯤꯡ ꯊꯧꯕꯥꯜꯗ ꯂꯩꯕ ꯑꯅꯟꯗꯄꯨꯔꯅ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯧꯕꯥꯜ ꯅꯤꯡꯉꯣꯝꯕ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯃꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊ ꯁꯤꯡ ꯆꯍꯤ 96 ꯑꯄꯣꯛꯄ ꯏꯕꯣꯝꯆꯥꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥ ꯁꯥꯄꯝ ꯁꯣꯃꯣꯔꯖꯤꯠ ꯁꯤꯡꯅ ꯗꯕꯜ ꯕꯦꯔꯦꯜꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯀꯤꯗꯅꯤ ꯃꯄꯥꯗ ꯄꯥꯟꯗꯨꯅ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯅꯣꯔꯊ ꯑꯦꯑꯣꯁꯤꯗ ꯂꯩꯕ ꯔꯥꯖꯃꯍꯜ ꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯄꯗ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯄꯨꯂꯤꯁꯅ ꯐꯥꯔꯗꯨꯅ ꯀꯁꯇꯗꯤꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊ ꯁꯤꯡ ꯊꯧꯕꯥꯜꯗ ꯂꯩꯕ ꯑꯅꯟꯗꯄꯨꯔꯅ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤ